Nupasina uramlaroi khana kapchabani pena makho thokanda lona kapana sorfau thingge taropani makhut animak changduna mapido teithokna balaknai somda sukarom da changi phamungdo da famtharaga makhut anina mompaktu da ngapoi kanna paisili leita bangamda fukam hogala ka tholakpada mapaga mayuknai sat mamai leraga chatki khanmani adubu nangre khamai ipage soba wanda mapido sateithoga mapada lesili michana bani ngamda hau baba isorsu machagi maithung yengbada khangi naphina rolgado hungdodana nang bohala adia ekeno makaromi talauki kunjona machagi khudang ta pairaga machalna leiramba karomda tumina pusili kagi thongdu su thingjalamaga puna changminari pamang yofa tringaidani anido mayuknarga lepi machanupagi sakpamdugi maram khangningbana kedauragi jabo jorsu mapagi mamangda losin mangam khidre aduba mapasina magi sakhong khanglabasu haidoningdabana asum hairi sudodi baba ipagi bungo nangsi napaina chawna biyok laibani nangi nawong na taw ipana karigi khangdani isana hainingdrabadi ipake su hangoi adubune napa ai leine neina nangna do main tawbududi ipa pamdeko kaiguma yamna waba awaba lerbasu ipada tam nangna ngamgani haragadi kaishu kaiba leiti natungtana ngamu aidaba matang yaurabadi sagi damakta ipa leri kawganu hoi baba nafinaro hongdoga kada irinjana potharo jo chathokanu ko hoi baba khangba ngamdabagi mayumdagi thoki khanbado mapagi wai khrasina kitang pharapagom nemthari aduna karomda muchanga mafi marul hongdokre barum da changaga sour on tawduna masapum ingalli tamnana sigi wase haraklibase karigino haina khanjai adubu magi damakta kaishu khandaba mo mabu otpaman mamong sida kitang penjaba wali nakana madana erona thabakalakpagi mafi marul singdo ningol na lushilami amadumasu hana tawramdaba sing Ningol lakpadagi masada kumopogi hunaba kanna tawkhalai piron mafum chana lushindabi pairam pot sing adum hundombagi hainabi ama kanna tawkhalai paktokpadi nate adubu masu iki ribani magi nupiduda magi damak ningolna firolushinba magi potjai mafum chana thambibasina thamoigado ide tharibani ngasiri nupisisu nupada khara khangalai Dairon Thabai inghangse khara lushinba tambiuba ai sidawre yumpala ise minayoy balakpaga chapmana dawre mayamna phaiphai hanarise karida pharino khangde saura kairakpadi nati adubu eron gi laithokmanba matawdudani waraklibani eron sa sofa duda changaga git phamdei kaino kaidorga ina sipatro thabakra surisina nasa yangduni ne exercise ne khalo pinje ye oiba wamta habiade achumbekta sare Peluna aisu imungi kupno mayam sidagine pencil lobari yare dara nang labani namo se hanadi ai ngaktani tawrisi koi bori sinaga yawbi banate magi song maula kanane nachina naw hiksumino hujikidi khara waroko furito hanger de yanslaga harakpani aina habadi nupa noina tawbaya basingse khara mateng pangsimbiyo habani loina mahut selo habanati Bronsana Kagi wang model lauri. Itema, chak thong dribo. Lami, chakhaw ko sa kenom tawri. Hey, chak ka palakino. Ay thabo halak tangay. Ngakto ina kigi. Agang sida sibo wani na kaino pano sibo. O ina bado, chakhum da suya bane. Chakhum da romance na nai bane. O chakhum da romance tong naraga huralaga mina yengam gero. Maida, kari kuthano. Nuki thiki bade kenom tawri khudasi. Ay no ina thong jarogi. Ngang na dawsaru. Chakum namdoina changkre Bronsana chak thongba chakum chango soidana mok thongam batare mana ga thongadi iron baga se awai thongoi mahini hapaga puthorok se yot pagam te yaroi hoi masi thabak chatpanina chakslama mani ayeng birurage Ningol ka dagi thokibaga eron mathanta mudyam nungaina machinda sole apa manupi phangdana ahina ka leibisiso nungai jan he Piti be punsigi khungai si leitre kanade insang se mon yorki si harga maso chakum na changai Bronsana insang se malermi
Eronsu chair ma chingsindana phamjale. Yare ai semirage nang pothau joro. Yarni ai sum semgi tamo war mani pothau. Ningol ching samlaga cooker da sizindana thangakhraga insang semidagi manakta changsilai. Kangsoi tawse hairo. Oi tema ngasayu ki hawai du pele. Ai yen thongba lupa chama dagi leirugi. Ngaro oina ba. Ado itema hayingdi singjum ta suji. Hoi mayandudi nang leizarau ko. Hoi ai halakpada larke. Ado tamo ai tamo da su kainom hange tawrambani. Nang na hange ba wase natai kya chabari gandabani. Aduna kai wano kaina hangdawse ta leidi. Nanawgi tungi punsi wani hangdawse. Kai wano hai sibo. Ai karam kanda nupi thiba yadoino. Somna chelasena khangma ngamdre. Ik chelawdabada kaina bai matang lakpai phibam da tadori. Hai aina nupi thidringai da nupi pusala udiyade. Hojingna pharak torak ko chai amani ringai ko. Situation na nupi chelona demand kan toksaleba. Tamona hongba ngamoi harsu inthopiro. Nupi meyung yawo inkargi. Iko buksu dukan phame tek hinguragi. Hai yare amta insang sembase saloiro. Loina chana nause sono amamam lointri. Makal mana da baiwani. Ngasiri nupi se masa inong nungai tabagum tawrami. Aduna doctor na tharakpa numito amu puthokuna check tawrami. Hapta ama watuna lerami. Adubu nungaitri masadudi. Kudaktuda mamai mamitusu humangang bahuri. Masada chingna bahuri matam walabasu matam yorok na khali. Adubu anam kanbagi haunabi yargadi haiduna ngahakti khangbani. Ngamlaktra male mi ko bahuri. Breakfast tawraga kakalakpani kaubudu tarduna kharapinga chensilai. Kidore sayam nungaitri doctor dam ta chatse. Masa nungai tabada doctor chase haibada harau harau na yakhidrabani. Adubu ngasidi mano ina doctor chase harapaduda masa sengna nungai ramara khali. Jorsu mama bu koi kawi. Kauna tamna bu thangduna kadagi putharakli. Achara sutari matam ga yoksilakpaga masu yamna phingna firol charol pubaya ba sathuna yom sankre. Gari de kakhanaraga thauba hori. Nupi oiba singi siba changba ani langdai da thena gadoriba achobolan phamama oiriba angang unabagi pungphamsi magi mamogi suyarokla male khali mamogi wazaba mongduda machana pada onslei achoba khara kana thaune nangbo George speed to aroibi de netlaga thauri horn pp dana thauriba gari singdudagi hengali mamona pakhatana ba asamna su thimbi kisu tawreko karimta khanba hunade Hospital yorklaba matung emergency ward ki staff sing insin badu phau tamna George ki makutto chena paisinan thami thadokti George pakhache machinda kaisutoroi ai leri haiba wahisini hanjan haiba lepti tamna ki thauna oinaba kaisutoroi aina phanaba singani nang kisuta holoi anga dusungai machinda magi dada haiba wahisikhak leibadongna second khudingi solibani aduga muksu tanja sida asum hairi dada nangai bu saubra sauruso nang chatlamganu ko ingairamu ili ekidu bi chatuino chaloi ina ngonda kai ki sauduino I saudi nangai bu ngairamu ko Jorsu mapira thangi isuna ngamadi ichagi damakta lai khurmum doini tikta kai de tholapado ngairamge namana cha iye yawbadaga Namanaja ahi ayaba yaudana kanana sukasudo ber. Ibu thazo. Tikta kaidana Nungsiba maigi biu. Asi haiduna tamna gi laibakta nungsina chupirei. Tamna suma pi sinthari. Samlamba makutusu tamna thadoraklami. Insin kre thongjala lehore George to. Hana adum yengba hospital oibana tamna bo adum khanglami. Magi delivery tawdaba doctor duna delivery tawrase hari. Imung khudingsu pau pikri yaubudi amta yongnarakri George ti hangadanda ko chachali tumina ngakta phamde pung ama hela phau pau amta khangba ngamdi kuimalakpasida masadusu nikhalabani Joy Thaba Ningol Kisorso loina yoraklakli chen busu machal ki manakta la ami George ki manakta changsinduna George kamai to khrage ibai bahungai husu phokidi maraktri kisudor kimta pakhat kano hoi bai adu matam su kitang watpaga ikradi pakhale andak masasu wakal pungkan khanjan madang toy adu yam nei da dresi kisu toroida karimta khangano doctor du su tholi doctor ubada pau khangning mana mayam do jensini ajarana
Doctor, kamaina tawrage? George-na, Mama, kashi tawdabro? Doctor du sumaitong makalamna nongmi tawri. Congratulations, angang nupa macha ama phangi. Mama su kashi tawdre, normal da leini. Ngasai tinggalamba sordo hojik waida honthari. Pakatpagi pi sinthakibado nungaibagi pina mahut sinthari. Mayamdo haraubada loinakre. Maksanaramba maithongsingduso makalam thongnari. George doctor gi makut soktuna handshake tongni. Mapira sachena. Thank you doctor. Most welcome. Unabiba yarni yamdi langbiganuko. Doctor ro ek chatkibaga ngaingamda mana mang thaduna changi tamnagi manakta. Yai chenmadi machal mamit mamai pangle khangbadagi changamdana matomta thoklaga hanki. Machal no uraga mongonda warawgadra khandana changmangam namdabani. Lanfam ama thengnakibakum masagi humangna mamai inap napsin potharami. Manak changsilaga nongmi tawduna George-na nasagi su tawdaba natro. Tawde. Pokpada ngairibana nungsipong pangboidriba angangdusu George-tadi nungsimanbana masa pumbado pupe pethagri iti thei. Mayamdus angangduda pulab yamsili harau angang machado nungsine yingji. Ningol-na aina hana pamdoini. Achara namuk pu mabukni aise khangabra aina hana pamdoribani. Yaro aina hana pamni. Noidi nungtigi pamdong leirabani aidi chakradawba. Thabati tumin nooga yingjay. Machanupi ni hiblituda amuk onsilaktuni yingi. Aday masududa amuk yingjay. Achara na angangdo pamkatuna puthoki. Angangdugi matungda mayamdusu pulamna inaki mari. Nungsiba machadugi manakta mapadudi inarudri. Magi nupigi manakta lepibani. Nupi sina wangge tarokpada. Ngakpo thaku tumtho ay sangbigi. Yare tumningdri. Milang basida tumba yadiro. Isu thokrora. Wazaban hangakpani. Tamnana nungai kirodra haibagi wazabani. Bikisu tawdi sumlayo inakta. Tamnagi manakta chairma changsinuna phamthari. Makutusu nungsina pairaga. Nungai tabalersu dum hairoko. Aduga nang yumlomda lege habidusu aina phanaba siladawni kemta khanba yade aina phanaba loina silakani aina nungai khiroi aina wakini kemta khanba yade ko ekisu khande nangi nungai na bangakta eitawani nanthari mapidusu aduga hairi hoi George ki mabu nuksibana ingangau zaba mata uraga mapuni nuksirakpani kaino kaim khangano harga nasado kemta wahan bayade Nungai taba haibse mi khudingi loina le ai khangi aduna ina ngonda waroba kem leite tamna nongmi hawalaga khara non thaduna tamnagi laibakta nungsina chupi sa nungshiba ma mapai ngonda pibibagi thank you ijase masak yam nungshi bokta ngai bangang dubu kamaina kyudai haba masaksu ingkhom khangam kiroi mamagi nungsibana pokpa ichawa bera khangde yam nungshibo Tamna su chokthana noklai George amuk non khalaktuna tamnagi bet machi du dawaina phamai makut ani duna tamnagi makut ani dusu chena dom paisin balepte thadokpa kawbai moni sidaidi responsibilities pumba namana chagi wore dongna ina ichagi machil machaduna baba gaina kobodo aidi am taningibo nan khaina icha karam kana lakani heningai jaba ko sathiega hujikna mo ichana baba ina Karam kan lekor kata bahina kijabani. Taningba nungshiba magi wahisina atappa nungsiba surgum nakong maya dangang lakpada masa imon montoi. Tamoi duso maful ngakta ngai kibagum phawbani. Masai nangi saktam se aina mit wisilinge ui. Dada nangi nagun se hamna kan bajani. Wakal mangtuna leira phawba aina nangi saktam se muthat pangamdi. Adubu sinai gi thawna oi. Aidi nangi awabu nungai basaruk anida sukta thadokana leini haidro changsina mapanda lehorso thawai sidi nanakta leikibaduna nangnaurini ngakse ngakpatharo angang yeningbra purura ima hoinagi luru choraba baba syam harawi haraudabamta leitre numit nini humni di sida leichiko adui matungda yumda leyo hoi leige ado aina yumda leige haibase nang nungai tabra kay nungai rodino isa na hakjang ngamda ngamaktraba
wada waradi apokpu imagi manakta leningmani fana luna tauba kana amagi seba pudi apokpu imana watana taubiba matingduna lumbani aduna imagi manakta nungaina phoda jawda awara ba edum hangbala kani tuina achara hoisu loina mukchang ami room dusu special ward nina patient ama kakki oibani room dusu dum chawrami mayam changakpuda jorsu tamnagi manaktagi chathoraga lepi achara do momogi manakta phamlami aduga makokta nungsina mok tamna tapna nanbirami isorsu khitang lapna lepaga imaudi kaisu tawdeko hoi baba phare phare fazana potharoko nasa country po hospital da irenjana leidoni joida mu onsilaga kanade ahawba macha thosi nungai ba phungdok poina nupa singdudi kuina sum lesion ma nungai traduna thoki George tamnagi manaktagi heningdri Ningol ga achara ga so mogi manakta dum leiri inama angang ma pukpitakpa yarani doctor na pungkhai muk leiraga pitakna bahairakpani achara na phare phare ibungo imogi manakta ngakta leibiramu aikhoi su khanause ikangkang cha amamam ta thaugi angang do mapada pamu haina pirei ye heta George tapna angang do lauraga nungsini yingjei nupi kangbu du su thokre mapaduna angang pambado kaya nungai tabagira wawa kape ngang dusu tamna tamna hogolaga kadai ai pamgi ngamgadro pamba ai dum thimgi yani piro lauraga ngang do mamaduna pamlami adai kappa phagre nungshibana ai ne nungshiramni aduga mamana pambaga tuminaga lekhine ikui dana doctor su check lakli nungmi changslei tamna nasada nungai tabadi kishlei tabana tro hoi doctor hospital da 2 days faudi lekhisiko hoi yai phare potharo ko any isada nungai tablersu dum pawek ta piro doctor do adu hayam dina thokre nupa du su angang pamduna phamliba mama du gi manakta phamai mama gi tampakta nungai na tumi ba macha du yingi makhuna mana mama du su konboy pambom da pairaga isumse ai mali khrasu ani muchimal sina mama mali kuchusu mama lorine Ramna samacha de yengaga naton sisu mapa mali achara hoi se sanglami jorso chedu da mu phomkri seba se imalerge ngasidi hayengna nachalai jarasano habana achara yanida ai sumleki yade inama ekhoi asamle isidi ngamdraga na sinasi adum haijarake George government hospital da bu seba thambai wani ima nurse ma hainarabani nurse na dum khona jarsano Hai, mina da wase bado imadi iben belu yaruine. Wa haining ba khotning bado aikhoi dadi koi dedana. Oh, hoi adu oirgana ima oina phatok to yengasi. Isu dukan phok to thogi. Ngai ko nangi dukan do. Ina maga ta daga si. Aikhoi thin biramage. Eron gi gari da chalage pulapna. Hana kaithel ka raga halak padane thilage. Nangna imo ga leramko. Ta da ahing nik se haibani yaraktre. Yum thadok panungai ti yi. Thabana noi asam leisida taurinida ingkol sambalsu ai thantana noi ta da mathantana yengbangam banati do adunani inama pochei suyami leidoba thosira nimise jara takini yai thosi thinkina bani machanu pigi manak jangsinduna bema ima chauki ko hayeng amulake hoima ningosu manamadam onslei inama ai so muchalukige hayeng laki ko lao mayam do thokna khre ngakti tumi leini tamna swimming bagi nupa sida thaudari beda angang sem ta pai bigera ai khudang sidari ngakti hepke jorsu kharaping na hogolaga angang do lawi mama dagi aina makhuna mana pamaga namaduna tamnagi mating pangbiraga tamna hipthali mamit ushindone hipkhre jorsu amu chair du da phamthari ningai dena tumiba machado yengna makol thokan da bihari babagi macha thoiba patam khradi nang bubuka bubuge gi manakta leuroko ichagi saktam se nungti gi babani ngo phangoi dor namasi ampate babagi manakta chasena nang ningai kana tor uko aduga matam khra nang baba ga leitrena nung phado babana laga nang pambada masak khangdina ningai tor kunuko tumain tordi
baba pukning yam nusidong mali. Mamit kitang among angsilay. Namani mo da wararise. Ina namagi damakta marali ba mi putuka. Dandi bigani hasaba biuraga. Ina kisita wangam drena namase. Ingo da warudana ingo da China pigi kalabra kangti. Nangbu puraga chakragi hairari. Ina mana jasi udana kamay laydun haibase. Masina kangtri.